Langi Nongmei Marusingna Ukraine gi Leimai hu Chelhalle Ukraine Kherson bu Russia gi lanmi singi khuttage November da amuk handokduna lauksinba matam aduda Endril pabot halakpada magi farm sing mang taktuna leiramba thengna khe tractor ani leiramdre gehu ayamba mangkhiramle mahi marong sing amasung machinery thambada sizinaba building taraga mathoi loina bom thadaramle amasung mai chakre farm aduda Russian selling gi mami sing taramkhi amasung pokhaidaba ordnance na labuk sing da China taduna lei lan asina chahi amagi matung Ukraine gi maming chana fauraba laihau chelaba lamadu amuk semjinbada wana thoklagadaba duga masidi auba khara khaktane awang nongpok thangba Ukraine da amuganna lausilaba Kharkiv region dage lauba soil sample sing adu scientist sing da yangchinbada munition sing dage mercury amasung arsenic kumba hu sing ge chang yamna yauramba amasung fuel na laibak adu pollute toramba thengnakhre sample sing amasung satellite imagery sizinaduna Ukraine gi Institute for Soil Science and Agrochemistry Research da scientist sing na lan aduna haujik phawbada laibak asida agricultural land yamdrabada hectare million taragi laibak sizinaba yahandre haina pikhe aikhoi region asigi damak masi yamna chawba khudong chaba mane masigi afaba laihaw ase aikoina amuk puthokpa ngamlaroi haina lana simangjin thaba paring singi manungda ama oiriba Dnipro turel dage kilometer 10 rom lapada khanongpok Ukraine ge bilo zerka manakta magi farm gi akoibada khongna chalubada pabot kuntare na haikhe lan asigi mamangdade Ukraine na malem gi mari suba khwaidagi chawba corn exporter ni amasung manga suba khwaidagi chawba wheat seller ni aduga grain import singda tangjaba Africa amasung Middle East ki lairaba laibak singda maruwaina supplier amane lan mamangda Ukraine na puthoklamba grain ton million hompudage marifuga mapan ge pothok aduda yumpham oiraga lan aduna sahi amada laibak asigi grain harvest adu ton million taradage kun natraga lan mamangi pothok aduge ahum thokpagi saruk amarom kaktharaba yai haina Soil Institute ki director Saviatoslav Baliyukna Reuters ta haikhe Ukraine gi khwaidagi chawba grain producer singi manungdagi ama oiriba Benulon gi chief executive Andre Batukesna laibak ta saithokthuna leiriba mine bomb sing lauthoknabagi thabak adu khaktada chahi kunthra changlaba yai maramaduna Ukraine gi farmer sing makhogi thabak adu makha chathananaba khudaki sel mathau tai haikhe Ukraine gi khwaidagi chawba laihau chenba lam Sermot Jem haina khangnaba lamdamadu lan asida khwaidagi hena sokre mafam ase humus phosphorus amasung nitrogen gumba nutrient singda atai soil singdagi yamna heli amasung meter ama makhai muk luna leikha yawe khudamoina hu chenbagi chang hengatpa microorganism singge diversity hanthan kiduna energy corn ge marusing adu maton chongba ngambagi changda kunga taruk hanana hanthan kibana pothok tasu hanthale aina mahakna institute ki research adugi warol palladuna haikhe Ukraine government na semkiba soil scientist singge working group amana mine pumna maklauthokpa masung Ukraine gi lahawbo hanagi phibamda amuk hanjinhanbada dollar billion taraga mangarom changani pare laihaw adu hanagi phibamda amuk hanjinhanbada yamdrabada sahi ahum natraga laihaw hanthakibagi tai badugi makha ponna sahi chani hena susang laba yai haina institute adugi director Baliyuk na haikhe government ki matungina Ukraine gi lamgi chada kunga tarukta paksana sandoktuna leiriba mine bomb sing amasung atai pokhaidriba ordnance sing lauthokpada sahi decade kaya changlaba yai haina US State Department ki Office of Weapons Removal ge program manager Michael Tire na haire Gujarat ki ngami chamnga ga hompo Pakistan ki jail sing da leire Gujarat gi ngami chamnga go hompo Arabian Sea da Pakistan gi authorities na fakiba matung makhoi laibak adugi jail singda leiri haina laibak pokpa numetta Gujarat government na legislative assembly da phongdokre aroi bada ta abiri bapum namak po thagat chere